Turelda Chenthakiba Nupi Macha Fangdri, Thaski Taragamathoida, Chuarchanpurgi Tuibong Subdivision Gi Turelda Chenthakiba Mafamasigi, Radha Christian Foundation School the Class 8 Tamlibi, Lamboy Game Apokpa, Kupkolun Tuboy Kawake, Kolmunom, Kuldagi Nupi Macha Amagi Hakchang, Fanganaba Infadagi SDRF Ki Havildar, Rias Udin Luchingba Tim Nangarang the Githok Tofam the Chatuna Tirabasu Fangmangam Kidri, Haying Sumakata Nathiki Gani Heidi. Tamthina Kaktalaga Borada Yomlaga Pirakpani Joint Tribes Council Kuki terrorist singa lengaka gi marakta taunaribasu handokadabani haina Joint Tribes Council JTC gi convener Mera Chau Inkana Fongdokre ngase Imphal North AOC da laiba Hotel Classic ta chingamadi tamgi yalomi singi CSO kungataruk rom na sarukyaduna hojik tholiba irang sing asigi Maramda mifam pangthoktuna lengakta Charter of Memorandum pisinabagidama khananingakhiba mifamda sarugyakiba convener asina wafam asi pangmisingda phongdokhibani mangna hai mamang thagi taraga humdoida Kotlen amasung Kotjem anigi marakta ambush tawrakiba adu kananano haiba khangdringaida konsa khulda gi Naga micham taraga nipan bu lainolun bai fei khulda fajinduna thamkhibani Naga su Kuki micham sing fajinduna thamlaga exchange tawnuna bahainaraki Naga micham sing thadoraklaga Taruk Fazinduna Thamobani, Nagana Fazin Kuki Taraga Mari detect the Kaidana Thadokibani, Makoi Tadoki Bagi Hek Nongan Baga, Naga Micham Tarupuna Sanga, Sembagumna, Tamtina Kaklaga Borada Yomduna Pirakibani, Makoi Taruki Hakjang Adukana, Kanagino Haiba Kangdok Pangam Dabana Hakjang Sing Adu, Losin the Charter of Demand Pisilagani Haiki. Demand Sing Asi Fangriba Fauba Amato in a Kongjang Sin Minana Bawarif Sulominare. Ngasi lauriba warip sing asigi manungna Naga micham taruk hatpada chenaba mioi sing faduna cheirak piba micham taruk fabada chenaba lelun vaifei khulgi women committee gi nupi sing amadi makoi bu fanaba order piba lelun vaifei khulgi bela chief faba haibanu chingba yauri masida natuna micham taruk asi hatpada chenaba KNFP gi cadre sing amasung hanaba order pi kiba KNFP gi president fagadabani KNFP gi chairman gi loina bidi pudi CM Nemcha Kip Gen Moral Ground da from Thado Kadabani Lailon Vaifei Khul asi kumja 1920 da chahi chama gi list oina Kuki refugee sing da konsa khulna pi khibani kumja 2020 da chahi chama mapung fakhrabani amuk makhata na list inana bahairakpa gi mahutta onsen na hatpa horakliba asigi damak Lailon Vaifei Khulda Kuki proof ki mioi amata lehendana ba masung laikhidraba victim sing imung manung gi apamba singsu Charter of Memorandum da makhata na hapchina ba khanaragani haiki Naga Taruki Mihatpu Nagaland gi Congress MP na yaning daba phongdoragli mamang thagi taraga humdoida Kuki terrorist na fakiba Manipur gi Naga micham tarukpu Mihathi na hatpagi thodokpu Nagaland Pradesh Congress Committee gi president su oiriba MPS Supong Meren Jamirna akan bamong di yaning daba phongdorokpaga loina Manipur amasung union lengak na Manipur da ingtapa hanjul hanaba amasung justice purang naba akan mathabak lokhat piu haina phongdorakre thawong asi mioi bagi mayok tu chathaba thawong oibana yamna hakchina lawi haraduna thawdu asida jenaba sing soidana fagadabani hairi Manipur Laingak na sumikup na homsing na laibagal loina na asigum thawdok sing matung da thorak da naba mangjong naba section tharang sing lohot kadabani hairi laiba asigi awang nongpok state amada asigumba marache taba laingaki Fibam oirakpana region asigi mafam pumnamakta akaiba pirakani haiki region asigi state ama bumirai rabadi atopa state sing dasu soholakani haina phongdoraki panbayabadi Naga micham taruk pumi hathina halakpagi thawong yaningda ba phongdok tunanga si fawbada makhoigi hakchang sing lawdribani Bisnupur da thingba thamle Bisnupur district police ki SP na ngasi pirakpa report ki matungina district asida law and order kaihan gadaba thodok sing thoraktuna Mioi bagi punsi amasung lanthum manghan bagi thodok sing thorakani haibadagi district asigi mafam pumnamakta ngasi numidang pung 3 gi BNSX ki section 163 gi subsection 1 gi makada khudakta gi thingma thamle hairi district asigi district magistrate na ngasi thokpo order asigi matungina mi manga suna punba natraga khudong thiba thokan bayaba khuso khulai sing puba rally meeting sit in protest amasung dharna no chingba thingba thamle athing basina health PHED MSPDCL MSPCL education department ga official amadi staff sing municipal council ga official sing paumi sing ATM da sel hapagi team financial institution sing child helpline women helpline elder line telecom service provider sing High Court of Manipur amasung atay court sing yauna district judiciary gi tribunal sing di council loi hairi Amit Shah na ngamkai gi district sing yengshina ba pautak pi kre leiba asina mayong naragleiba demographic ki oiba ahongba sing yengshina bagi damag union lenga na semkhiba high level committee on demographic change ta home minister Amit Shah na leiba asigi ngamkai paring de leiba district sing miyam marakta hongdok hongjin tawbana chingba thodok sing thoklabra haibadu yengsin gadabani haina khangankre Home Minister na chair lauduna committee asigi mifam amang asi pangthokladuna wafam asi phongdokhibaga loinana committee asina border area metro city amasung industrial town singda illegal migration na maram oiduna lehalakpa hongbasing
su yengsinaba khanganki. Kuki terrorist singna Lanka Naga khulda landaduna iroi hui fawa hatamle khulungak pasingi kutta terrorist ama Sire ani sokre. Mamang thagi taraga humdoi da lalun Wi-Fi khulda Naga micham taraga nipan fazin bagi manungda nupi taraga nithoi thadorok laga fazil hauba nupa taruk putam thiba mihata hatok lambagi wathok oiringai ki cherakta ngase ayupung nipan ga minini furom tarakpada Kangpokpi district ki leimakong PS tagi awangnong chupta kilometer nifuga manga rom lapna leiba Lanka hairaga su khangnaba Taniuluang Naga khulda KNFP amasung KNFN ge terrorist cha marom na kusam na duna kan attack toraktuna kulasigi losang ama mai thadokre amasung iroi amaga hui amaga fawba nongmaina kaptuna hatok lamle masing amlaba Kuki terrorist singna kulasida kan attack chatharak padagi kul ngaklakliba Naga village guard singa kan bamong da khuthongna bada KNFP gi kedar ama Sire atopa ani na nongmai maruna panduna sokre haidi leikidraba KNFP gi kedar adugi maming Jangam Romeo Kawi Tamenglong district ki Makui Naga khulga thangna leiba New Thengjang Kuki khuldagini ma ki thabak amasung lengju maya da nongmai maru ahum lom pan badagi sibani haidi thaudo asida nongmai maru na panduna soklaba mioi ani ki chapchaba maming matha Phangbangam khide ngasigi attack ase khulasigi khunja singna labukta thabak suringai da khanghaudana Kuki terrorist sing asina umang fauduna changsil laklaga chatharakibani attack asida khulasi bungaklaliba Naga village guard singna khudhanduna chapchana mayokna khi hairi Kuki terrorist sing asina khulasigi khunja singba so apan yahol lamba ngamdrabasu khulasigi iroi amaga hui amagadi nongmaina kaptuna hatok lamle hairi thaudok thokfam da leimakhong amasung gamnom saparmena PS ki personal sing changsenduna yingsin khibaga loinana case ama lokhatkre ngasigi attack ase Bulanga Naga village authority ki maike degi kanba mong di yaning da phongduragli attack asi su da leiriba KNFP amasung su tawna daba KNFN na khusamna duna chatharakibani Kuki terrorist sing ki camp ama Bilaijang khulda lei makhoibu KNFP ki home secretary Jangboy Khifke na commander oiduna control tawrakibani ngasigi attack ta makoina nongmai khakta natana bomb so sijina ki haraduna thawong asina khulasigi kunja singda ki tujungba pohan ki haina so phongdurakli maram asina laingakna akaknaba matamgi manungda KNFP amasung KNFN gi mathakta investigation chathagadabani makoi asi lasan chongpibung haimol amasung laloina chingba khulsingda leibani haina so phongdurakli AR personnel ama Sire ngase ayupung taruklom tarakpada mayang Imphal PS na konba komla khong chingthi post leiba 33 AR gi havildar ama ayuki PT yauna bathorakpada khangawdana lektharakpada ilaikana bangamdana leikidraba havildar sigi maming Anil Kumar ni fugomdo apokpa Jagadish Prasad kawi UP gi Banti Fera Samli dagini hari mahak hek lektharakpaga wabagai lamkhai keithel da leiba Mihul clinic ta laikana naba pukhatki adubu ayupung 3:08 rom tarakpada doctor na siraga purakle haina khangalaki thaudo asigi matangda police na case ama laukhalaga laikhidrabagi hakchang rims ki miral sangda postmortem examination tawkhre angang na heroin puramle police na ngasi Moirang PS ki tronglaubi makhalekai paringda chatlamba tata gol sumo AS 11BC 5395 tagi jahi tak kungani thoi suraba modbungi Sarhajar dagi Biki Munda kaubana amaga Ukhrul district ki Hunpung dagi nupa macha ama dagi sapon kef kun ga taruk ta hablamba heroin ga konna fare hari